म्याम पाउदमजरी प्राइम मिनिस्टर नरेंद्र मोदी हाtkani हाइदुना kihalakhre मपुंग वारोल लेबाक असिगी प्राइम मिनिस्टर नरेंद्र मोदी हाtkani हाइदुना kihalakpa मियोय अमगी मथक्ता FIR लॉन्च तौखरे मियोय अदु थीबो होंबगी थबक अकन ममोंगदा चथरी हाइरी सोशल मीडिया दा पाक्तकना संदोरखिबा वीडियो अमदा मोहम्मद रसूल कादरे कौबा मियोय अमना करिगुंबा कांग्रेस न पावर पायरकलबदी प्राइम मिनिस्टर नरेंद्र मोदी हाtkani हाइना kihalakhibani video asina maram oiraga mohammad rasul kadare ge mathakta yagiri police station da FIR adu launch tawkhibani sopur police na rasu kadare phagat naba hyderabad yauna tongan tongan ba mafam kaya da thibo homba ge thabak akan mamawong da chathari hairi makhataba pawsi de kanglai pak mera pawsi de ge lokhachage veterinary department da niyomgi wangmada mioi kaya thabak hapchalle mapung eba paw pathok chari Manipur lenga ki veterinary and animal husbandry loisang asigi award pa staff kara launa bagi damakta under secretary veterinary na 2016 ge August 18 da thokiba order ama thokhi order asigi matung in veterinary department gi director na veterinary field assistant BFA postara LDC kunma thoi driver tara truk mill recorder manga laboratory assistant mari attendant sani kunchaga mari veterinary officer yankhai mapan amadi veterinary asi under secretary veterinary na ayaba pirakhibani pauchi asina phangwa paugi matung inadi veterinary director na 2016 gi December 8 ta thokpa order amagi matung inna veterinary attendant sani kunchaga mari hapnaba sanction tarokpagi wangmada veterinary director na sahunga marfu mari hapchanki aduga makha tarakpada 2017 ge January 3 da veterinary director na thokpa order ama veterinary attendant homfu amaga su hena hapchin khi hairi nakalamorom da director veterinary na 2016 ge December 8 ta thokpa order ama gi matung inna LDC kun amasu hapki asumna veterinary department da thabak hapada government ge sanction toba masing da ge hena hapchin khi hiramasi ge matang da 2017 ge June 8 ta deputy secretary DP Anna Arambamna order ama thoktuna a special investigation team SIT semduna veterinary department yauna department ramanga da English ngani tratruk tratret election code of conduct leiringai manungda thabak hapkhibasing thigatpa hauki hiramasi ki matang da special investigation team SIT na thigatlaga pirakpa report ki matung inna joint secretary DP Anna Arambamna English ngani tratret ki November mangada matamdugi secretary veterinary department da SIT na thigatpada phanglakpa report adu matamadugi chief minister na ayaba pibagi matung inna veterinary department da attendant homfu LDC mapan milk recorder ama hapkhiba adu ayaba pire atai lemhoriba recruitment sing cancel tawre hairiba DP gi order asi matamdugi veterinary director Ais Sauba singna English ngani 39 gi March 12 da veterinary department da attendant homfu LDC mapan milk recorder ama hapki adu ayaba pire atai lemhoriba recruitment sing cancel tawre haina order thoki haiba khangmangam khi makha tarakpa English ngani 39 gi April 13 da matamadu gi under secretary veterinary Bimala Rimas na thokpa convey letter number 8/14/2013 Betty of ANI's Department of Manipur gi batung inna election code of conduct ki mamangda thabak hapkiba oibanina written tawre haina note number 229 page 54 number 4/14/2013 Betty of ANI's mayak sengna palli makha tarakpada matamadu gi veterinary department gi direct oina thopu kiba as sawba singna mahaki convey letter April tang 13 2018 asimak Janare haina 2018 gi April ki tang kunmari da order thoki under secretary veterinary Sapna Salhang na pirakpa RTI reply letter ing lisingani kunmari gi February 3 ki matung inadi note number 4/14/2013 gi Betty of ANI's asida under secretary DP na 2018 gi April 3 da thokiba DP letter number 27/2/2017 election DP part number 5 8/3/2018 asi supersede tobagi matung inna written tawre haina veterinary director na 2018 gi April 13 da
order thokre masig matung ina joint secretary DP na veterinary da piba conve letter 5/11/2017 asi hojik phawba supersede tawdana leiriba asina niam lan na veterinary department da mioi kaya thabak haple haibasi mayak seng na takle haiba yai